Chingmeirong Youth Welfare Association amadi Chingmeirong Development Organization anina Meeyoi mangadagi hasmola kokta taruk amadi bail amada pik thana yauba brown sugar amadi syringe ahum ngasi numit yungba pung 12 tarakpa adwaida ima panthui bi laibungdagi fagatkhre. Chingmeirong gi akoibada nisa chaba amadi nisa yonba Meeyoi sing changba yaroi nisa free oiba mafam ama oihanabagi damak CYWA amadi CDO anina makhatana honakigani haina CYWA gi General Secretary Takhelama Mahesona fondorakle. Mahakna maka taraduna hai CYWA amadi CDO anina akaknaba pau ama fangbadagi ngasi ayupung tara adwaidagi ngaiduna lekhi madugi matungda Meeyoi ahum lakhi makoina phone tawduna Meeyoi ani ama kauduna drugs sing adu khusinari ngaida club na fagatki madugi matung BJYM da sinakre haide. Hojik leiriba Chingmeirong manlakai gi mayamna lamboi ching har khangna army leiriba ching sigi pareng je army leina school am su leiri school gi compound sida nisa chachen ba adagi lai harabam sida nisa chachen ba si akoi club na toina thengna jaraga toina faraga itatatna faraga akoi gi rehabilitation center daga thamdana akoi si kagi matik thengna duna laabne duna yarigai di akoi gi mafam sida laaga sugumba school gi jaga aduga lai gi senglaba jaga sida matung manau akoi gi nisa chachen ba adagi fathaudi tawbuse tawbidana baina akoina club ani CYWA amsung CDO get makai digi